Gozalmani Nirmala Laikuramu Ikai Kumnabo Buchatorium Naucha Singh Anti-Drug Secretary PESOK Federal student organizer for the publication executive member Aigiming Kangimba Manjit Pesoki General Secretary Thawai Pujari ngasi February 19 ing sok ani kuntaruk asida Pesoki marirak suba mapok kumon oina pangthok seba asiga mari lenana Manipur khunai da lebiriba mahiroi singda laifa paujeng bija bagal oinana Pesokna akhoi Manipur mahiroi khunai damakta torokpa thabak thogai kayada mayamnaju mateng pangbiu haibaga iroi lenana hojek Manipur gi 11 10 12 ki exam thabiriba mahiroi singdasu chauna na mai pakpa tungi yumbi amam oibiro haina Pesoki Foundation dega iroi nana Pesoki makaidagi yape paujeng bijari Pesoki pandamje hoji akhoi gi Manipur khunai da sothariba education gi matang ja hena afaba sakhotpa oinabagi damakta khongjang yang na sengjaliba akhoi gi pandam afaba khunai ma satra afaba khunai ma oinabagi damakta